Sanaray, Sanaray. O tare tare. Hey, hey, ising glass amta puro. Baji. Moi tayar. Hakchang bu khara nungai birabro. Hakchang budi kashi tawdeda. Home quarantine tawusida hainadabagi wani. Moi tayar. Lana di khanbigano. Ai icha siga yumda numit tarani kuni muktangdi ipamda laisaruke. Wafamdudai mot paningde. Nangna fani khanbado adum taw. Munna khantharaga haizarabani. Negative oiramba kaya yumda home quarantine tawraga leiraga positive oirakpa mayam amasu yawi. Mama, Baji ki sum laise, ada salose. Chathoibi. Miyam namadi. Imung manungna naitom thambiraba ise. Ai hinkisira. Natraga sirasira. Ai agamuga chamanare. Ai corona. Nangna miyugi puchibu kya himati waliba. Nangna miyugi puchibu kya himati waliba. Baji, kay takti ka daba? Cha karo home quarantine tawre. Karo na mabu akhoi ni menai ba dawna khali ba se. Halalu si koi sa sa. Asi malim si da kinari ba. Laina laichat COVID-19 asi ngak thok na ba. World Health Organization amadi Manipur State Government a piri ba chana kanglon sing se. Koi punna khamina si koi sa sa. Indian Council of Medical Research ki paujil matung inna COVID-19 lasi santohalu si hairabadi yum da leibiba chathokpidaba mi amaga gi marakta wari sanaba matamda mitar amadagi tadran leibigadabani Khutsa sengna sapona hamtokpiraga hand sanitizer sizinabiduna isa isabu COVID-19 dagi ngakthokpa ngamnaba honaminase. Lokhuba hakti khanba matamda tissue paper sizinabigedabani adu baji aikoina karigumba hakti khanba tarabadi segrakta lukthaduna khanbigadabani. aduga bam aikoina kaithelda office ta miyam tinba mafamda tangai fadana mark sizinagadaban Adagi baji aikoina mi natol jinban yari makhaidi khuna sokpiroidabani. Mama aduna COVID-19 narak labadi. Angang mabuk pitakpa matamda pamna khomlang sing thoklaga portal feeding to bigadabani. Aduga social distance ngakadabani. Baji aikoi yumda yoga amadi sajen sanaduna hakchang phana thamsi aikoi khudingma COVID-19 dagi kalaus. Angang amadi chai humpugi bathak singche section leisi baji. baji mark sizinaba kaubidaba tangai fadana chathokdaba yadrabadi social distance ngana satpigedabani Shasha Lokhuba Lahu Hoba Shor Honbada Nungairaktrabadi Medical treatment Kudaka Taugadabani Koi Shasha Malim Shida Hingdaba Yadabani ni Shasha Kalasi ay koi COVID-19 dagi mutak si